Image Podam Yang Birim Sing Bahanbuda, Tampuan Oremna, Taramnok Sebulina, Kurumzari. Nasigi, Maruba Powda, State Asida COVID-19 positive case, Lissing Panga, Sanipan, Maudagamari, Yokre. Ham Satakba, Moyang Parbadat, Tresanda, Yumpam Oiba, training program, Nasigo Sinkre. Loinana, Lomising Sentok, Hegat Hanabagi Pandamda, Parliamentna, Billani, passed Okre. Mapung Pau, Lovidasi. Manipura Hokiba Punku Marias Damio, any COVID-19 Madam Oiga like Hidabdagi, Laina, Sina, Sien Kiba, Mi Masing, Yanka Getres Sukre. General population Nagi Mui, Chamago Bunipan Amadi, Central Armed Police Force CAPF key personnel and Ipunamio Cham Kumdra, now a positive, Oiva Tengare, Aduga Mio, Nipumarina COVID-19 free Oivagi, disaster Toguna, housing status Sida, confirmed case, Lissing the Pan, Sanipan, Modamari Yore. Narambadi recovered Tokiwi Masinga, Lissing Taruka Satret, Humbutaret, active case na Mioi, Lissing and Subna Humbudra Laiduna, recovery rate Sa, the Humbudra Taruk Dasmik, Subna Nipan lady. Positive Oikiba, Tenakiba Singadu, BRDL Rimsta, Kungataret, Tenopolda Ahum, Ras Medicity da Ani, Impal East, Aretida, Mari, Tawalda, Mapan, Sisa Hospital, Ahum, Impal West, Aretida, Yankaiga, Nipan, Sorsampura Manga. Bisnupura Taret RD Wing Lampelda Ani Christian Hospital da Ama Kangkupida Mari Maipapi Hospital da Ama Janims Aretida Ani Impal Hospital da Nepal Tamilong da True Neta Ama Bevanag Diagnostics da Trahumdoi Rims RT PCR da Tarani General Population ki positive oikiba sing asidagi mangadi mapandagi halakiba singni chama humdoina akaknaba travel history leitaba local singni Makoi punamak laga COVID care facility sing the Tamkre Amadi medical precautionary measures sing Lakot Kre. Nakalamurumda Hokiba Punkumari the Lake Hidramio, any other day in Palis district Tagi Sahi Humputre Suruba Amadi Yakim the Surubanupa Anini, Makoi Animak Zanimsa Lake Hidamni, Aduga, Distress Tokiva Mio sing Aduna, Rimstagi Ani, Zanimstagi Ahum, CCC, Tamilung Dagi Taru, CCC, Lamboy Konang Kong Dagi Nipan, Senapati Dagi Ama, CCC, Tawaldagi, Kungamarini. Makoi amuk nahona RT PCR test of the COVID-19 negative over Tenabagi discharge Tokivani. COVID-19 pandemic asida Hokiba Punkumari asida Kaksin district oina general population dagi Mio Manga known COVID-19 confirm Oiduna district asigi oina COVID-19 confirm case Saniga Humraga Matwa Yokre recovery Tokivi Masingna Saniga Trama Pani Aduga active case na Mio Yankai Nitoi lady Nasinung Punga Ani Power Lakiba Kaksin district COVID-19 update report Palivade district asida ladiba active case Yankai Nitoi Manunga Konitoi de COVID care center Kaksin that Tamdra Layangli Ataina Tonganba CCC Sing that Tamli Kaksin district Yapunda Mio Lissima Sani Kuntra Taruki sample Loguna RT PCR test Loguna Tabada Tauna Tabada Mio Lissimanga Chama Nifugi result lakle Mio Moudraga Tarukina pending the lady Hairi. Ngarang More ward number 5 tagi Mama Masa Ahum COVID-19 positive Oibidagi More ward number 5 Asi Ngarang Tenupal Gidisi Mangnam Raskumana Hairi Mapamadu containment zone Lautokre containment zone Lautokra Mapam Adugi Akoibda Mio Sing Satuk Sasinto Taudanaba More Police ki ASP Ops M Amitna Lusingba Timna Yamna Kan section Thorang Lokot Pagi Tabak Satari ASP Amitna Miamda section Lainaba section Wahum Gasu Tamke Ngasi Yening Animal Foundation na Huibu Chinjak on a Sinabagi Mayokta Drive Satring Marakta Kuman Lampak Namdulong Dagi Nupa Amana Hui Ama Borada Haplaga Purpa Tenabadagi Pagatle Haina Yening Animal Foundation is chairperson Sapna Lysam na Pongdrokli Mahang na Makata Duna Pagalaba Mui Ani Adu Police ta Sinakre Amadi Makoi Matakta FIR Panduna Ain Yoeva Tabak Local Lagani Haina Pondo Pagalona Hui Yesibu Kanaba Honabda Impal Police Station gi Tim da Asoba Todang Lobugidamak Tagatpa Pondo Orduna
hui asi yening animal foundation ki custody da legani haina phondrokli COVID-19 laisitagi laksinaba honabada mapanik halakiba Kaksing district ki reicha sing thamnaba COVID-19 quarantine center singi manungda am oiriba maruiba center amasu oiriba Kaksing irung mapanda leiba Martin Grammar School mari leinaba singda serol thaduna sendok pinaba school gi campus pumba sanitize amadi fogging tawinaba hijack thrabasu ngasi phawba karingba thabak amata pakhat pidabdagi penadre school asigi headmaster M Manihana Fondropagi Matung ina haukiba numit tara ngani kunni gi mamangda inmate khudimak satkre adubu makhoi saram thaklambagi arem akhak sinaramba plastic bottle plate na singbadi mafam khudimak phumsai chaithokna thambiramle chaliba thasigi tang trangwa da DC Kaksingda aiba serol piduna amot pasing sengdok pinaba sanitize tawinaba hajarbasu thabak pakhat pidre lenga ki maikei dagi hayeng September tang kuma thoi ningthokaba numitagi school sing thong hangduna class 9 amadi 10 gi mairoi singi mama mapa sing ayaba yaurga school da laktuna oja singa tathok tasin taunaba yagani haiba wafam leirabani laibak thibadi hojik oiriba phem masida school asida mairoi amata mama mapa na thaning loi oja singnasu school asida sangbuda akiba poe maramasina hiramasi matangda Manipur lenga ki Education Minister na miyeng sangbiduna athubu matamda amot akai lauthok piduna sanitize tohon biu haina appeal tarokle Martin Grammar School akoi quarantine gi maruiba center mo oirambani disina kanna haibedegi adubu je makoina anaba mayam thamjilamnaga akoi sidagi inmate sing loina evacuate to gi sin numit kunni rom pharamni kari gomta makoina afata hogi makhe amatta hundoktana si school ji sarna sarga thaname ekta social work torum de school gi oiriba phibam asida anga amata changbuju yararoi hojik sarkar na tarik kunma thoidegi angang sing school la halaga mama papa gi ayabdi yaurga sida uja singa tano yahangani si kamaina togdei no si Prime Minister Narendra Modi gi humdar suwa mapok numit kamari leinana thasigi haukiba tang tramari dagi chayol amasumna sathrakhiba sewa sapta gi thoram BJP wagwai mandal hasu ngasi kairak usam Laikai community hall of Pangthokre thoram da Mankom song Maniton gi chairman oiriba Hyanglam Kendra gi MLA Dr Radhesham Yumnamna chief guest BJP Manipur Pradesh ki vice president number 1 oiriba Wagwai Kendra gi ex MLA Dr Usam Deven BJP Kaksing district ki president Usam Ibomsa BJP Wagwai Mandal ki president M Nabachandra BJP Manipur Pradesh ki secretary Sedul Kas oiribe Kaksing municipal council gi ward number 7 gi councillor Sandham Premitya Devi na president member sing oiki ngasigi thomda Wagwai Kendra gi manungdagi khangatlaba sahi humra suraba ahal humudra da fi athaba khudol tamke amromda Prime Minister Narendra Modi gi humra suba mapok numit ka mari leinana BJP Kaksing district na su ngasi sewa sapta gi thoram social welfare club SWC Karki playground da pangthokre thomda BJP Manipur Pradesh ki Vice President number 1 oiriba Wagai Kendra ki ex MLA Dr Usam Deven BJP Kaksing district ki President Usam Ibomsa 11th suba Manipur Legislative Assembly election da sungnu Kendra da BJP ki mirep oikiba Yumnam Jivan Kaksing Kendra da party asigi mirep oikiba Manglabam Rameshwar sungnu Kendra da ki social worker sing Manglabam Binod Khumuksam Raghumani Salam Birla BJP Kaksing district ki maru oiba thomi kyana saruk yakhi ngasigi thromda SWC Karki playground da football practice tawba lakpa nupi nupa sanroi singda sana thaknaba polum sing amadi ursara u yantokhi Karektagi tentha satpa lambigi nakandasu usara humbudarom thaki hairi sewa sapta gi thorum gi saruk ama oina celebration committee BJP Kaksing na senduna ngasi Sorada Soragi Ahal oiriba singda kudol pot pibagi thormama pangthokre thormadu da Kaksing Assembly constituency da BJP gi mirep oinaba thorang liba Bhubol Technical and Skill Development Private Limited ki chairman Naurem Navachandrana athoiba mithunglen BJP Kaksing district ki vice president SS Inau Bina thormapu loinana atai mioi kayana akhanaba mithung sing oina saruk yakhi thormadu da wangang loi kayana Narendra Modi gi punsi wari amadi mahaki matik magun kaya singthadrung wafam kaya phongdok nakhi loinana athoiba mithunglen oina saruk yakhiba Naurem Navachandrana sponsor tawduna Swara area da leiba ahal orba nupa nupi punna miyoi humudra da shawl khudol piduna ikai khunbasu utki
BJP ST मोर्चा मणिपुर प्रदेश की वाइस प्रेसिडेंट ओबितनतना ऑटोनोमस डिस्ट्रिक्ट काउंसिल सांदेल की मिखलदा मोरे बी कंस्टिट्यूएंसी की मिरेप अमसु ओइबा जे खोंसाई ना भारत की प्राइम मिनिस्टर नरेंद्र मोदी की मपोक कुमोन थरुंगा मरी लेना पांगथोकपा सेवा सप्ताह थरुंगी ngasi aroiba numita मोरे की जेहोभा जिरे चिल्ड्रेन होम अदुलाम रिहेब सेंटर अनिदा सेंग बेक अहुम अदुगा कंटेनमेंट जोन लाउथोक्रबा प्राइमरी हेल्थ सेंटर दा nga mateng pangkhre je khongsaina phonukhiba ngasi seng badi nga sing yenthokhiba asi prime minister Narendra Modi gi mapok kumon thoromga mari leinana pangthokpa sewa sapta gi thoromda leitalai kaya da mateng pangbani haibagi pangadabani haibagi wakhallon aduda pangthok sikhibani hairi Manipur State Sumang Lila Council amadi Theatre Mirror Imphal ani punna sathrakpa thamagi moirang parva tradition da yumpham oiba training program ngasi losinkhre losinbagi thoromda Srimati P Bimala Devi Adhyaksha Imphal East na athoiba mithung Srimati P Primasi Leima na thorom mapu amadi RK Taruni Devi Adhyaksha Imphal West na akhana mithung ane saruk yakhi program gi saruk amo oina training yaukhiba trainee sing amadi waja sing da certificate chu yanthokhi ngasigi losinbagi thoromgi taramna okpagi walol thamleduna lifetime secretary Sograkpam Hamilton Hai Sumang Lila Haibasi Samajgi Miselni Masina Society gi masek mangal utoktuna ahom kaya porukpada pongningsda apenba poi haike athoiba mitunglen gi walol thamleduna Imphal West ki Adhyaksha P Bimola Devin Hai Manipur asi RN culture na maru oina saktakpa maramna Manipur lengak nasu hawalaliba artist singi yenglaga Sumang Lila yokhatnaba hena akanba miyeng sanghaningbagi wafam phongdokhi loinana artist singi oina health scheme na singba pihaningbagi apambasu phongdokhi loisinbagi thoromgi saruk ama oina trainees singna lila macha kayasu kalu khaidoktuna utkhi Manipur lenga ki RN culture gi makhada sangit kala wawan hairok part 2 sinduna tal fangnaba haiba hiramda nomagi oiba workshop kam production mangasi hairok part 2 maning lekai community hall pangthokre thromaduda sangit kala wawan hairok ki president mayengbam iboyama hairok part 2 gi pradhan thoksom premjit upapradhan thoksom ongbibadini amade ward member nithojam radha binod maiteina thoromgi athoiba mithung singoina saruk yakhi Pala Saisakpa artista tukna saruk yaduna tal phangnaki Narol Premi Sahitya Samiti Imphal na sahi humpu mapung pharakpagi pangthokpa thoromgi makha sathrakpa oina ngasi aibasingi numit palan thorom samiti asina multiplex tentha ga khusamnana sinduna tentha khunogda leiba multiplex tentha da pangthokre Thorom aduda hanagi minister Morangthem Narana athoiba mitunglen Manipur Sahitya Parishad Thawal branch ki president Morangthem Rajendrana thorom mapu amade Narol Premi Sahitya Samiti Imphal ki president L Upendra Sharma na akhanaba mitunglen oina saruk yakhi thorom aduda aibam maibam Nabakeshwar da Writers of the Year 2020 Lifetime Achievement Award mana lanthokthuna ikai khumna utkhi loinana Narol Premi Sahitya Samiti Imphal gi journal wakhal phongduna miyam da khusina khi thoromasi gi saruk ama oina sangna ba aibi kayana saruk yaduna sairing sing su pathokhi ngasi ayuk Jirbam district ki Vidyanagar haiba mafam aduda friendly environment warrior few Jirbam gi thomi singna multi sports complex ki lambi maya da u pambi kaya thakre Nisingbiai September thagi numaijing numit khudingi Jananita Irawat tha asibu nisingbo oina fiuna upambi thaduna Jirbam district asibu green mission gi manungchanna ngasisu upambi sing thakhibani hairi masigi matangda fiu gi general secretary L Jiranna haikibada u thabagi tharomasi Jananita Irawat pu ikai khumnaba utpo oina mapok tha asigi numaijing numit khuding u thabagi tharomasi pakthokchabani haike ngasi Thawal Waikhom Huidrom Lekai youth sing sinduna Huidrom Lekai ground usar thabagi thorom ama pangthokre haiba thorom aduda Wangkhem AC gi honorable MLA K Meghesandra amadi Wangkhem Jila Parishad
member Sobasu Saruk Yaki, Thormaduda, Hidrom Lekai, Youth Singda, MLM, Zilla Parishat, Aniga, Lekai, Asiki Development Gimatanga, so Kananaki, Lonana, Hidrom Lekai, Youth Skimaki, Honorable MLM, Zilla Parishat Pu, Tagatpa, Founder K. Amukogi Miang Makara, Kaksing District United Clubs Organization. Kadukona Sinduna District Asigi Manungda Lady Batongan Tonganba Mafam Sindasu Ursara Tabagi campaign Ama September Gitang Taradagi Hokibadu Ngasi September Kunda Lamjau Lamidong Laimanai Amadi Tezpur United Clubs Organization Gakusam Naduna Lamidong Mamang Lekai Citizen Club Lamidong Gi Lampaki Akweda Ursara Kaya Tabaga Loinana Lushin Kre Ursara Tabagi Tabak Aduda Amukogi President PH Nando Luang Amade Brand Ambassador for Ministers Green Manipur Mission Gi Mingtol Pangkrabi Valentina Elangbamna Lusing Bagaloinana Kaduko Amade Latuko Gi Moroiba Tomi Kasu Sarukya K. Hokiba September Tradagi Kun Pauba Kadukona Tongan Tongan Mapam Singi Club Singa Kusam Naduna Mapam Drama Toida Usara Lissinga Sama Hena Takre Hauzik Pauda Usara Takiba Mapam Singdi, Kaksing Kuno, Palen, Wawagi Mapam, Ahum, Kairak, Lamjaugi Mapam, Anida, Laimanai Amadi, Lamidong Dani. Kadukona Sinduna Mapam, Kayada Usara Mai Pangat, Atubumatam the Takiba Siga, the Mateng Pang, Pilpakumapu, Kadukogi Maikedi, Tagatpa Pondok Lakely. District Forest Officer Tawanasu, Yamna Tawayauna Usara Singh. Asibu Tuna Amadi, Masing Yam the Pibiduna Ursara Tawi campaign da my Pahan Bugitama Tagatari Haina M. Manishur Kuman Secretary Kadukona Founder Lee Nasi Kambok Assembly Constituency Manung Sanaleva Samramda Landamadugi Naharul Singh the Semzaba Samram Maning Leka Youth Club Pradhan Srimati O Indira Devi Amadi Lions Club of Kaksing Greater Punna Kusam Naduna Usar Singh Thaduna September Tang Kurma Thoida Malem Pumbada Pangtok Nariba World Zero Emission Day 2020 Gi Thorom Pangtok Kre Ngasigi Palan Thoronga Mari Lenana Lions Clubs of Kaksing Greater Gi President Naure Munal Maitena Haikibada Prithivida Nomagi Sahut Bagi Mingda Power Sector da Industry Gi Lamda Amadi Makhal Makha Kayagi Automobile Singda Srinariba Fossil Fuels Sing Asina Maram Oiduna Malem Prithivi Bu Asuki Matik Morhale Malem Gimioi billion Tarit Kadasm Nipan Mag Ngasig di pollution gi Saiteng Pangli Maramasina emission Hantanaba Aikoina fossil fuel Sinaba Hantanaba Honorsi Ngasidi Manipur Dasu Sahi Yamada Sakani Panba Yauna Gari Lising Kuntra Tarukmuk Hengalakdi Adubu Sing the question Balamdam Oivana Tadok Liba emission sing Asina Laishin Laivana, Aikoida, Achoba, Singaba Ama Ohele, Asigumba, Tadok emission sing Asid Dagi, Kerdang Orbasu, Kananaba, Aikoisu, Ursa Sing Tabatai, Maramasina, Aikoina, World Zero Emission Day 2020 Saruyaba, Oina, Mipum Kudimagna Ursara, Amamtang Orbasu, Tarsi Haina, and Munan Maitena, Apil Tarukli. COVID-19 lockdown ki Saiteng Panglaba Bishnupur CI College campus Laiba Masing Yamlaba Yong Singra Ngarang Kumbi Municipality area Laiba clubs organization CEO Sing Tataruk ki Apunba registered body ama Oiba Kumbi Urban Development Committee na Angamba Masijak Pijakre Ngarang Yong Singda Masijak Pijabagi Tabak Adu Kumbi Municipal Council Ward number 9 Councillors Oiba Kumbi Urban Development Committee ki President Wahengbam Bobishan Luang Amade Committee General Secretary Wahengbam Road Kisan Anina Lusingdano Pangtu Kibani COVID-19 lockdown ki Saiteng Panglaba Yong Singda Lamdam Masida Laiba Puksel Sarva Miyoi Sing Baruaina Lenga ki Mari Lainaba Department na Bishnupur CI College Laiba Yong Singda Minungsi Utpiduna Makhogi Masijak Sing Pibinaba Kumbi Urban Development Committee ki Makaidagi Appeal Tawli Leibak asigi lau singubada ahong uproknaba amadi laumi singi senthok henghanabagi pandamda parliament na bill ani pass tawkhre bill singadudi the Farmers Produce Trade and Commerce Promotion and Facilitation Bill 2020 amasong Farmers Empowerment and Protection Agreement of Price Assurance and Farm Services Bill 2020 ni bill singadu September 3 Union Minister of Agriculture and Farmers
Welfare, Rural Development and Panchayati Raj Minister Narendra Singh Tomarna Lok Sabhada puthokibani. Bill Singh adugi matangda Minister Tomarna haikibada Prime Minister Narendra Modi gi government na Laumi Singh yaifana bathabak mayamam paikhatli hayaduna minimum support price ki thabak lepkhiroi. Bill Singh adudi gi samlappa khardi Laumi Singh gi pothokta natraga yonbada levy lawkhiroi. Laumi Singh na makhoi pothok sing yonjabada maning tamna sathaba yagani. Interstate lana pothok sing du puba yagani. Electronic trading haudoknabasu propose tawri. Laumi Singh pot yonabgidamak direct marketing tawba yagani hairi. Paramilitary Singh manungda Central Industrial Security Force CISF na COVID-19 dagi sikhibi masing khwaidagi yamli. Jammu and Kashmir da anti-terrorism operations singda saru yariba amade Maoist singna sohlaba mafam singda thabak tawriba Central Reserve Police Force CRPF na positive oibda makokta leiri. COVID-19 na sohlaba CRPF ki masing lising mapan ga sama yangkai nipani force asigi sibagi sang sada Suino Dasmi Kuntra Mapani, Pakibana Sada Marpu Marini, BSF ki personal lising nipan ga samapan Kuntra Mari COVID-19 ki positive oiri, Sikibigi sang sada Suino Dasmi Kuntra Tarukni, Pakibigi sang sada Marpu ga Dasmi Nipuga Matoini, CISF ki na positive case ki masing lising mga ga sangwa Nipu Marini, Sikibigi sang sada Suino Dasmi Nipuga Humdoini, Pakibigi sang sada Humdra mga ga Dasmi Kunmangani, Assam Rifles ki positive case listing amaga satret nifuga tarukni phagibi sang na sada humpuga mathoi dasmik humpumdoi sikhibagi na sang na sada Suino dasmik nifuni government na COVID-19 hospital sing COVID care center sing amasung dedicated COVID health center sing amuk sengat khare Central Armed Police Force ki personnel sing na COVID-19 dagi sikhiba tholabadi imung manung da lupa lakh 30 gi mateng pigani hairi wafam sing ase MP Jagdambika Palna Hanglakpu Hangi Pakum Oina Parlamenta Aiba Serloina Mr. Pathok Kivani. Housing Arroy with the Moro Pau Amuna Pijadi. State Asida COVID-19 positive case Lissing Panga, Sani Pan, Maudagamari, Yokre. Hamas Atakba, Moyang Parbadat, Presenda, Yumpam Oiba, training program, Nasido Sinkre. Loinana. Laumi Singh Senthok Hegat Hanabagi Pandamda Parliament na Billani pass tawkre. Nasigidi Paudam Sandok Saba Matang Silojere Miambu Amukhana Kurumjari.